ꯃꯌꯥꯝꯗꯨ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯀꯤꯡ ꯀꯣꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯅꯤ꯫ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯇꯨꯝꯃꯤꯀꯥꯟꯗ ꯀꯥ ꯃꯅꯨꯡꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯡ ꯀꯣꯕ꯭ꯔꯥꯁꯤꯅ ꯀꯃꯥꯏꯅ ꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯨꯄꯥꯁꯤꯅ ꯇꯨꯝꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤ ꯂꯧꯔꯤꯅꯤ, ꯃꯈꯣꯡꯗꯒ ꯀꯥꯈꯠꯂꯒ ꯆꯠꯈꯤꯅꯤ ꯌꯦꯡꯉꯨ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯠꯐꯝ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯑꯗꯨꯝ ꯆꯠꯇꯅ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ꯫ ꯂꯣꯏꯐꯥꯎ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯥꯒꯤ ꯊꯣꯛꯐꯝ ꯀꯟꯅ ꯊꯤꯔꯤꯅꯤ ꯀꯥ ꯃꯅꯨꯡꯁꯤꯗ, ꯆꯪꯉꯨꯕꯗꯒꯤ ꯀꯔꯣꯝꯗ ꯆꯪꯉꯤꯅꯣ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯐꯝ ꯌꯥꯝ ꯀꯟꯅ ꯊꯤꯔꯤꯅꯤ꯫ ꯀꯣꯟꯅ ꯂꯥꯁꯇ ꯀꯤꯡ ꯀꯣꯕ꯭ꯔꯥꯁꯤꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯅꯨꯄꯥꯁꯤꯒꯤ ꯎꯔꯛꯄꯒꯤ ꯐꯤꯕꯝꯗꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯣꯛꯐꯝ ꯂꯩꯔꯝꯗꯗꯅ ꯍꯧꯖꯤꯛꯀꯤ ꯑꯁꯣꯝꯒꯤ ꯐꯤ ꯃꯔꯛꯇ ꯆꯪꯈ꯭ꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯨꯝꯃꯤꯀꯥꯟꯗ ꯂꯩꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯅꯨꯄꯥꯁꯤꯅ ꯈꯜꯂꯝꯒꯗꯕꯁꯦ ꯌꯦꯡꯉꯨ ꯉꯥꯛꯇꯪꯗꯨꯗ꯫ ꯍꯧꯖꯤꯛ ꯆꯪꯈ꯭ꯔꯦ ꯐꯤ ꯃꯔꯛꯇ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯀꯣꯛꯁꯤ ꯂꯩꯈꯠꯂꯛꯑꯒ ꯁꯣꯝꯗ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯅꯨꯄꯥꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯛꯑꯅꯤ ꯌꯦꯡꯉꯨ꯫ ꯌꯦꯡꯉꯦ ꯇꯨ꯫ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯌꯥꯝ ꯀꯔꯤ ꯐꯥꯎꯕꯤꯒꯦ? ꯑꯗꯨ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯅꯨꯄꯥꯁꯤ ꯎꯔ ꯃꯥꯜꯂꯦ꯫ ꯑꯗꯨ ꯅꯨꯄꯥꯁꯤꯁꯨ ꯀꯤꯔ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣꯁꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫